खुरुमजरी इमेज टीवी मीडियम ताबीरिबा सिंबु मेंडेन नोमाइथेमना तरामना ओक्सरी ngasiनु philipau pijari All Manipur Working Journalists Union Amzugi Sahi Yankai Shurakpagi Golden Jubilee Celebration ga Mari Lainana Satharakpa Thaurangi Sarukama Oina ngasi Indian Dental Association IDA Manipur State Branch Department of Public Health Dentistry Dental College RIMS Kapuna Kushamnaduna World No Tobacco Day ga Mari Lainana Tobacco Cessation Program ama Manipur Press Club ta pangthok khre Thauram maduda IDA Manipur State Branch ki President Dr. R.K. Ratan Kumar amadi Amzu ki President Bijoy Kaksing Tabamna Presidium Member oina saruk yakhi Thauram ga mari lainana IDA Manipur State Branch ki President Dr. R.K. Ratan Kumar na hai Hidak mana ki pothok sizinaba sina oral amadi lungs cancer thokan badanatna heart ki anaba su thokali Maram asina asigumba tamthiraba anaba sing asidagi ngakthoknaba hidak mana sizinaba tokpa asi yamna maru oi haiki Tobacco smoking also can lead to lung cancer, chronic bronchitis and emphysema. Tobacco smoking also increases this risk of heart disease, which can lead to heart attack and stroke. So a quick stoppage of tobacco in any other form will prevent from many almost 80% of organs prevented and the diseases of lung and heart also reduced. I think it is Amzu ki President Bijoy Kaksing Tabamna Thauramga Mari Lainana Hai Ngasigi Thauram asi me thada pangthoknaba hotnarambani adubu ngasi ising ichawna maram oiraga yaithokibani Hidak mana sizinabana oihalakpa amangba kaya sing asi mamutana khanglaga miyamda PAODAM duna masibu sizinaba hantahanbada achauba thodang ama lowba chummi haiki Pamina masih matang dah hitam masih matang dari mangsa atau tak mana jadi kita kata aku nak kau ni aku nak proses sudah hitam masih aku kita harus Loinana Understanding Tobacco Addiction amadi Strategies for Successful Quitting hai bahiramda Department of Public Health Dentistry Dental College RIMS ki Assistant Professor Dr. Deeptajit Das amadi Department asigi Assistant Professor Dr. Rajkumari Surbala Devi nasu wangang ki Manipuri oina hiram kayada thabak tawriba asa workers singbu state na mapung fana recognize tawbiraga fangpam thokpa state share adu pibidana leiriba asina maram oiraga tha asigi taranipan dagi asa workers sing thabak thauram khudingmak lepa yauna akan makhongjang changsilagani haina laukthokre Hiram asiga mari lainana ngasi Manipur Press Club ta All Manipur Asa Workers na sinduna pangthokpa pawgi mifam amada association asigi General Secretary Paunam Asarani na hai association asina Asa Workers singi dama ponaduna Asa Workers sing asibu state lengak na mapung fana recognize tawraga fangpham thokpa state ki share lupa lishing taramanga adu phanganbiu haina haukiba matam kayagi mamangdagi mari lainaba khudingda taknaduna amadi demand tawduna lakli Hiram asigi matang dasu memorandum kaya ama hanjin pisin balai kre adubu ngasi phawba laingak amadi mari lainaba department singi maikai dagi karigumba makhal amatagi response pirakpa leitri maram asina asa workers singna khongjang asi sangsinnaba sem sare marak asida hana asa oiramba amadi asagi sinphamdagi pothakraba miyoi singna asaba letter head sizinaraga tonganba group ama semduna aranba wafam kaya sandorakliba asisu asa workers singna Thazabiganu Chingnaba Lairabasu Labor Department CMO Amadi Director da Chatuna Asumba du Karino Haiba Kangdok Piu Loinana Kongjang Asi Sathari Ngai Chairakta Asa Worker Amatana Mathau Pangthokpa Yum Satuna Thabak Tauba Amadi Monthly Report Thabana Chingba Thabak Amata Taubiganu Union Asina Sangshin Gadawriba Kongjang Asida Asa Worker Singnasu Amata Oina Sogat Minasi Haiki Hamada, apa lupa di sementara mengapi
ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯅꯥꯏꯖ ꯁꯔꯀꯥꯔꯅ ꯃꯁꯛ ꯈꯪꯕ ꯑꯁꯥꯁꯤꯡꯁꯤ ꯑꯩꯈꯣꯏ ꯔꯦꯀꯣꯅꯥꯏꯖ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯄꯥꯟꯗꯝ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯇꯥꯡ 15ꯗꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯔꯤꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯁꯥꯁꯤꯡꯅ ꯑꯁꯥꯗꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯒꯤ ꯔꯤꯄꯣꯔꯠ ꯊꯥꯕ ꯃꯔꯤ ꯔꯤꯄꯣꯔꯠ ꯊꯥꯕ ꯍꯥꯏꯗꯅ ꯑꯃ ꯊꯥꯖꯔꯤ ꯍꯥꯏꯔꯤꯕ ꯔꯤꯄꯣꯔꯠ ꯊꯥꯔꯤꯕ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯁꯥ ꯑꯃꯠꯇꯅ ꯖꯨꯂꯥꯏ ꯊꯥꯗꯒꯤ ꯑꯁꯥꯗꯤ ꯄꯥꯡꯊꯣꯛꯄꯤꯒꯅꯨ ꯑꯗꯒꯤ ꯃꯔꯤ ꯔꯤꯄꯣꯔꯠ ꯊꯥꯕꯤꯒꯅꯨ ꯃꯤꯑꯣꯏꯕꯒꯤ ꯁꯤꯡꯂꯤꯗ ꯆꯦꯜꯂꯤꯕ ꯏ ꯃꯔꯤ ꯀꯌꯥ ꯄꯤꯕꯤꯗꯨꯅ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯊꯋꯥꯏ ꯀꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯦꯇꯤꯅꯣ ꯍꯦꯔꯤꯇꯦꯖ ꯀꯥꯎꯟꯁꯤꯜ ꯍꯦꯔꯤꯀꯣꯟꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯍꯩꯕꯝ ꯑꯅꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯍꯦꯔꯤꯀꯣꯟ ꯑꯃꯗꯤ ꯖꯦꯅꯤꯝꯁ ꯕ꯭ꯂꯗ ꯕꯦꯡꯀ ꯈꯨꯠꯁꯝꯅꯗꯨꯅ ꯌꯦꯜꯍꯧ ꯐꯨꯔꯨꯞꯗ ꯀꯠꯊꯣꯛꯂꯕ ꯏ ꯍꯥꯏꯕ ꯍꯤꯔꯝꯗ ꯖꯦꯅꯤꯝꯁ ꯕ꯭ꯂꯗ ꯕꯦꯡꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯏ ꯄꯤꯕꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯀꯦꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯦꯔꯤꯀꯣꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯅꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯑꯃ ꯁꯥꯒꯠꯄꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯀꯌꯥ ꯑꯗꯨ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯉꯁꯤꯒꯤ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯀꯦꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯂꯣꯏꯅꯅ ꯃꯥꯂꯦꯝ ꯑꯁꯤꯅ ꯈꯝ ꯊꯦꯡꯅ ꯆꯥꯎꯈꯠꯂꯕꯁꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯃ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯏꯒꯤ ꯃꯍꯨꯠ ꯁꯤꯟꯅꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯏ ꯀꯠꯊꯣꯛꯄ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯤꯗ ꯆꯦꯜꯂꯤꯕ ꯏ ꯃꯔꯤꯛ ꯑꯗꯨ ꯄꯤꯗꯨꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ Bank of Baroda-ꯒꯤ ꯑꯅꯧꯕ ꯕ꯭ꯔꯥꯟꯆ ꯑꯃ ꯉꯁꯤ ꯂꯥꯡꯒꯣꯜꯗ ꯂꯩꯕ ꯅꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯇꯦꯛꯅꯣꯂꯣꯖꯤ NIT ꯃꯅꯤꯄꯨꯔꯒꯤ ꯀꯦꯝꯄꯁꯇ ꯕꯦꯡꯛ ꯑꯁꯤꯒꯤ ꯅꯣꯔꯠ ꯏꯁꯠ ꯁ꯭ꯇꯦꯠ ꯖꯣꯟꯒꯤ ꯖꯣꯅꯦꯜ ꯍꯦꯗ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯁꯣꯅꯥꯝꯇꯤ ꯕꯨꯆꯤꯌꯥꯅ ꯔꯤꯕꯣꯟ ꯀꯛꯇꯨꯅ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ NIT ꯃꯅꯤꯄꯨꯔꯒꯤ ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯐꯦꯁꯔ DVLN ꯁꯣꯃꯥꯌꯥꯖꯨꯂꯨ ꯔꯦꯖꯤꯁꯇ꯭ꯔꯥꯔ NIT ꯃꯅꯤꯄꯨꯔ ꯄ꯭ꯔꯣꯐꯦꯁꯔ KH ꯇꯣꯝꯕ ꯖꯣꯔꯍꯥꯠ ꯔꯤꯖꯟꯒꯤ ꯔꯤꯖꯅꯦꯜ ꯍꯦꯗ ꯂꯣꯞꯁꯪ ꯁꯦꯔꯄꯥ ꯑꯃꯗꯤ NIT ꯕꯦꯡꯛ ꯕ꯭ꯔꯥꯟꯆꯀꯤ ꯃꯦꯅꯦꯖꯔ ꯈꯨꯁꯕꯨ ꯗꯦꯕꯤ ꯅꯥꯎꯔꯦꯝꯅ ꯆꯤꯡꯕꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯅꯣꯔꯠ ꯏꯁꯠ ꯁ꯭ꯇꯦꯠ ꯖꯣꯟꯒꯤ ꯖꯣꯅꯦꯜ ꯍꯦꯗ ꯁꯣꯅꯥꯝꯇꯤ ꯕꯨꯆꯤꯌꯥꯅ ꯍꯥꯏꯈꯤꯕꯗ ꯉꯁꯤ ꯅꯧꯅ ꯍꯥꯡꯗꯣꯛꯂꯤꯕ ꯕꯦꯡꯛ ꯕ꯭ꯔꯥꯟꯆ ꯑꯁꯤꯅ ꯃꯔꯨꯑꯣꯏꯅ NITꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯖꯥꯁꯤꯡ ꯌꯥꯎꯅ ꯃꯤꯌꯥꯝꯗ ꯍꯤꯔꯝ ꯀꯌꯥꯗ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯂꯒꯅꯤ ꯂꯣꯏꯅꯅ ꯑꯦꯀꯥꯎꯟꯠ ꯍꯣꯜꯗꯔꯁꯤꯡꯗ ꯃꯣꯕꯥꯏꯜ ꯕꯦꯡꯀꯤꯡ ꯅꯦꯠ ꯕꯦꯡꯀꯤꯡ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯣꯟ ꯄ꯭ꯔꯣꯗꯛꯅꯆꯤꯡꯕꯗꯁꯨ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥꯁꯨ ꯐꯪꯍꯜꯂꯒꯅꯤ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ NITꯒꯤ ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯐꯦꯁꯔ ꯁꯣꯌꯥꯃꯥꯖꯨꯂꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇ꯭ꯔꯥꯟꯖꯦꯛꯁꯟꯁꯤꯡ ꯇꯧꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯅ ATM ꯕꯨꯠ ꯑꯃꯁꯨ ꯑꯊꯨꯕꯗ ꯍꯥꯡꯕꯤꯅꯕꯁꯨ ꯃꯔꯤ ꯂꯩꯅꯕ ꯖꯣꯅꯦꯜ ꯍꯦꯗꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ Education sector puba thangba ngamloidaba demandsing tawbiganu education sector asina leikha takiba tarabadi aikhoina miyamgi tawriba amadi hauriba ihaugi ona tainaba phal oina lakpa yai haina coordinating committee on disturbance free education zone demand gi convener amasung desamgi president mayengbam somorjitna fongdokkhre wafam asi committee asina shinduna disturbance Free Education Zone Demand ga mari lainana Kwakithel leiba Little Flower School gi ban service singda hodokpa sticker campaign ga mari lainana mahakna fongdokhibani mahakna hai haukiba 2008 gi hauraga desamna tongan ba loop singa punsinduna disturbance free education zone demand day haina chahi khudingi July 5 da pangthoktuna lakpagi sharuk ama oina chahi asigi su Manipur College da pangthoktuna warep taruk loki amadi July 15 fawba hairiba warep sing asi miyam da khanghanba yauna tongan ba thauram pangthokna ba lepnaki ba asigi matung inna warep taruki manungda ahanba warepta yauriba mahiloisang sing amadi educational institutions singda puba thangba ngamloidaba sel amadi potchai gi demand lalhoba amadi khulai paiba singna tawbiganu haiba asigi manung sanna mahiroi sing puthok pusin tawriba ben service association ga khushamnaduna ngasigi sticker campaign asi chathabani mahakna makha taraduna hai khunai amada ayet apan haibasi adumak leigani adubu education sector asidadi makhal amatagi ayet apan leitaba ama oihansi haibasi achum oigani haina lowi puba thangba ngamloidaba sel amadi potchai gi demand na education sector asi maning hankinabagi akiba adu leibata natana
leikha takhiba taragadi khunai asi maning hanba mating yaudaba ama oirakatra haibagi akiba ama lakani maram asina education sector asida makhal amatagi ayarapan pibiganu masida lamdam asigi miyamna su sogat piyu hauzik lamdam asida thokliba wathok asida su aikoi punna hona minari thengna minari adubu awaba mayoknari bani adubu mahai loisang singda amadi mahai masing tambaga mari lainaba singda puba thangba ngam loidaba demand tawrakpana maram oiraga awaba amadi tangdu leitadaba fibam ama mayoknare lan hobabu oiro amadi miyamgi thabak tawbabu oiro mahai masing tambagi lambi asida apanba piduna tu tharakpa yabagi fibam amada chatkhiba taragadi sangsilliba amadi miyamgi damak tawriba thabak adugi mayon ona dainaba romda lakani oiriba fibam asida aikoi khudingma awaba ama mayoknari adubu human resource puthokadawriba mahi masing tambagi maikaida ayat apandi pibiganu service tawduna mahiroi sing puthok pusin tawduna fanglakpa senphamna imung manung puriba singda puba thangba ngamloidaba sel amadi pochai gi demand tawsinba tarabadi mahiroi sing puthok pusin tawramba service asi lepkhrabadi mahiroi singda achoba disturbance ama oigadawribani maram asina asigumba disturbance asi pigumsi leibak miyamna su disturbance free education zone ama oihannaba changsilakpa campaign sing asida saru yaminaduna ayat apan leitana mahai masing tamhannaba honabada thaudang sing lominasi phongdoki lamdam asigi yalhongaidagi lairaklaba mahausagi akoibagi fibam noma nomagi kaitharakpaga iroinana ka hena fibam soksilakpa aikoi punamakna khangnare masidagi kalhunaba miyam humna sangshin minnaba tangai fadre haina nauna semkiba environment protection union gi convener mayengbam joina phongdorakli ngasi manipur press club ta pangthopa pawgi mifam amada mahakna hai lamdam asigi ching pat turel tu khong kaya tapna mut kiduna leirakpani hainaramba kanglaipa manipur ngasidi taibang miyoiba leibada waragadaba lamdam ama oirakle haibada haiman bathokloi lamdam asigi paksanna santhoktuna leikraba umang wamang kaya maru kokthokibadagi nong haiphet churakpaga ising ichau thokle amaromda sanalaipak manipur asigi sagyeng mingselni hainariba loktak pat asisu maming tangaisilaklei fibam kham thengna soksin kre malemgi leimaidagi mutkiga dawraba fresh water lake singi manung sallaba ramsar site haina lauthokraba loktak pat asi ngasigi mirolna kanba ngamloidora ngamlaroi dra haibagi achouba wahang ama lakle haiki mahakna hai pat asi kananabagi damak lupa crore kaya thadakhrabasu aikoina puksel sengna mangam sana thabak amadi mai pakna thabak paikhattabana pat asigi figam phagalakpagi mahuta nomagi figam soksilakli loktak patna mutkrabada lamdam sigi sahi lising kayagi puwari mamingtagi oihoroi dra haibasemi ngasigi miyamgi thamoida tattana hangba wang oire amaromda loktak pat asibu pija pithak feeding tawriba loktak isai mapan kadai satkhre kari figamda lairi haibasisu yamna kupna tidokpa mathau tare loktak pat feeding tawriba yamna maru oiriba waisel maril asina kendra taret haibadi kaisamthong ac sagolban patchoi nauria pakhanglakpa wangoi nambol mayang imphal chingbada ising mokhalakpa kaya si thakigadaba asi kari karamba mawongda leiri haibase kupna thigatpa mathau tarakle waisel maril asi matam amadadi yamna pak saurami adubu hojikti lam khopsinna khibadagi yamna piction khre waisel maril asi sengdoknaba gari macha ama fawba thoujinba yadaba mafam yamna yaure karigidama waisel maril semgatnaba plan kaya kum puduna leiribagi maram karino aikoi pumbana thidokminaba changi government amasung organization kayana honakhiba kaya leirabasu ngasi fawbagi oinadi mai ipak tri haibada haiman bathokloi asigumlaba fibam kaya asina maram oiraga manipur gi hanagi leijaramba ecosystem amadi environment kaya bo kaihandana thamnabagi damak asepa wasak amaga loinana thabak paikhatpa mathau tarakle lamdam asigi chingpa turel amadi tu khong kaya ga lamdam asigi puwari ga leinaba wari kaya no hongna miyamda yalhomi singna liduna tahanba khonthang yaina miyam hupna lawba mathau tarakle asigumlawa wakhalon kaya asidagi tha asigi anida hiram sida thawai yauzaba miyoi loop kaya punsinaduna environment protection union manipur
ipu kauba ad hoc committee ama semle ipuna Manipur bu mapung faba mausagi khal ngaknaba amadi yokhatnaba honajaba loop ama oiba ngamhanbinabagi damak lamdam asigi miyam khwai punamakna wakhal thogat pibaga loinana nungsibiduna loop asina akaknana waisel maril asi nauna semgatnabagi damak thabak thauram paikhatlakpada leikai leikai gi club organization amadi mari leinaba punamakna sogat piyu amadi mateng pangbiyu phongdoki ana paikhatkiba ongoing project waragasu oksi paikhatda bolum goragasu awara pasing oi luchina oi yemjalam matungda masiam pongjen jangna thabak mai pangna pangthongidaba masisa akoigi lekai lekai club oi kendra teresda lebe lekai lekai club gi miu tingwak aitare lana interest kudumungda support tawbiraga wasel medium se amtang akoi mongta na oi kendra teresigi miam se amu Manipur as a whole sigi interest da interest da si support pai na mai khanare matang sida ngasi nungthili pau pizaba loijare miding tapi ribasingbu amukana kurumjare